ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯨꯈꯝ ꯑꯃꯒ ꯈꯥꯕꯩ ꯑꯃꯒ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯀꯣꯡ ꯀꯣꯡ ꯍꯦꯛꯇꯃꯛ ꯊꯤꯟꯗꯨꯅ ꯍꯥꯏ, ꯅꯨꯄꯥ ꯄꯤꯌꯣ, ꯅꯨꯄꯥ ꯄꯤꯌꯣ, ꯅꯨꯄꯥ ꯄꯤꯌꯣꯕ, ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯂꯪꯖꯦꯜ ꯃꯈꯣꯟ ꯇꯥꯕꯗ ꯑꯩꯁꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ, ꯂꯨꯍꯣꯡꯅꯤꯡꯉꯦ, ꯅꯨꯄꯥ ꯄꯤꯌꯣ, ꯅꯨꯄꯥ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩ ꯁꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯇꯍꯥ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯇꯥꯊꯣꯠꯅ, ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯇꯧꯏꯁꯨ ꯈꯪꯗꯦ ꯇꯧꯍꯩꯗꯦꯁꯨ ꯈꯪꯗꯦ, ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯅꯪ ꯇꯧꯔꯤꯁꯦ? ꯇꯥꯗꯦ ꯊꯣꯏꯕꯤ ꯄꯨꯈꯝ ꯑꯗꯨ ꯑꯗꯨꯃꯛ ꯊꯤꯟꯗꯨꯅ ꯍꯥꯏ, ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯁꯥꯔꯛꯄꯕꯨ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯐꯪꯗꯕ ꯑꯩ ꯆꯥꯛꯑꯦꯕ, ꯑꯩ ꯆꯥꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯄꯣꯠꯂꯣꯏꯒꯗꯨ ꯁꯦꯠꯄ ꯐꯪꯗꯅ ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯕ, ꯑꯗꯨꯗ ꯑꯩ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯒꯗꯧꯕꯅꯤ, ꯄꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯅꯝꯕ ꯊꯣꯏꯅꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯤ꯫ ꯍꯦ, ꯌꯦꯡꯅꯤꯡꯗꯦ ꯀꯔꯤꯅꯣ? ꯏꯔꯤ ꯍꯦꯛ ꯂꯤꯈꯩ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯠꯇꯦ ꯅꯪ ꯇꯧꯔꯤꯕꯗꯨꯕꯨ ꯌꯥꯝ ꯂꯦꯝꯖꯔꯦ ꯀꯥꯏ ꯈꯜꯂꯤꯔꯕ? ꯍꯣꯏ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯇꯥꯔꯒ ꯅꯣꯛꯅꯕꯅ ꯂꯣꯏꯔꯅꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯨ ꯈꯔ ꯌꯦꯡꯉꯣ, ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏ ꯏꯀꯥꯏꯅꯦ꯫ ꯊꯣꯏꯕꯤ ꯀꯞꯉꯥꯡ ꯇꯧꯅ, ꯈꯪꯗꯦ ꯑꯩ ꯑꯗꯨ ꯑꯗꯥ ꯀꯔꯤꯝ ꯈꯪꯗꯦ, ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯌꯣ, ꯑꯩ ꯂꯨꯍꯣꯡꯅꯤꯡꯉꯤ, ꯑꯩ ꯄꯣꯠꯂꯣꯏ ꯁꯦꯠꯅꯤꯡꯉꯤ, ꯅꯨꯄꯥ ꯄꯤꯌꯣ꯫ ꯏꯕꯣꯆꯧ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯋꯥꯕꯒ ꯇꯨꯝꯅꯤꯡꯕꯒ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯥꯎ ꯈꯣꯡ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯌꯥꯔꯔꯣꯏ ꯈꯟ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯅꯤ, ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯗꯣ ꯏꯃꯥꯒ ꯑꯩꯒꯅ ꯍꯌꯦꯡ ꯍꯦꯛꯇ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯄꯤꯒꯦꯁꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯄꯨꯈꯝ ꯊꯤꯟꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯣꯃꯤ, ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯕ ꯌꯥꯔꯔꯣꯏꯕ, ꯊꯪꯅꯕꯒꯤ ꯃꯤꯅ ꯉꯥꯡꯂꯛꯄ ꯇꯥꯔꯦ, ꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯨꯁꯦ꯫ ꯊꯣꯏꯕꯤ ꯄꯨꯈꯝ ꯊꯤꯜꯂꯝꯕꯗꯨ ꯂꯦꯞꯂꯒ, ꯑꯁꯦꯡꯕꯒꯤ ꯇꯥꯆꯧ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯍꯌꯦꯡ ꯊꯤꯕꯤꯒꯗ꯭ꯔꯥ? ꯑꯩꯕꯨ ꯆꯍꯤꯁꯤ ꯌꯥꯗ꯭ꯔꯦꯕ, ꯈꯨꯃꯨꯠꯁꯤꯁꯨ ꯂꯝꯃꯨꯛ ꯁꯥꯡꯖꯤꯜꯂꯛꯑꯦ, ꯃꯤꯅ ꯅꯨꯄꯥ ꯐꯪꯗꯦꯅ ꯅꯣꯛꯅꯕꯗꯁꯨ ꯂꯣꯏꯔꯦꯕ ꯑꯩ꯫ ꯊꯤꯅꯤ ꯏꯆꯜꯁꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨ, ꯅꯕꯨꯡ ꯂꯩ꯫ ꯏꯕꯣꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯇꯨꯝꯂꯨꯕꯒꯤ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯃꯅꯤꯗ ꯁꯨꯛꯇꯨꯅ ꯌꯦꯡꯂꯒ, ꯈꯣꯏꯅꯦꯁꯦ ꯅꯨꯄꯥ ꯐꯪꯃꯜꯂꯛꯇꯕꯁꯤꯗ ꯃꯀꯣꯛꯁꯤ ꯐꯖꯅ ꯆꯥꯕꯖꯥꯠꯅꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯅꯣ ꯄꯨꯈꯝꯒ ꯍꯦꯛꯇ ꯊꯤꯜꯂꯒ ꯃꯤ ꯇꯨꯝꯕ ꯊꯨꯒꯥꯏꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯁꯔꯨꯛ ꯏꯅꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯝꯇ ꯄꯤꯌꯨꯅ ꯅꯤꯔꯨꯕꯅ ꯐꯅꯤ꯫ ꯗꯥꯎ ꯌꯥꯔꯗꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯅ ꯏꯅꯦꯒꯤ ꯅꯨꯄꯥ ꯑꯃ ꯄꯤꯕꯤꯔꯛꯇꯣꯏꯅꯤ, ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ꯫ ꯇꯥꯊꯣꯠꯅ ꯆꯩꯍꯜꯂꯛꯏ, ꯃꯁꯤꯒꯤꯅ ꯃꯔꯣꯜ ꯑꯃ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯕꯅꯤ꯫ ꯆꯠꯂꯨ ꯇꯨꯝꯃꯨꯁꯨ, ꯍꯌꯦꯡꯗꯤ ꯌꯥꯍꯧꯗꯣ ꯊꯦꯡꯂꯦꯈꯩ ꯍꯧꯒꯦ ꯍꯥꯏꯔꯛꯀꯅꯤ, ꯆꯠꯂꯣ ꯇꯨꯝꯃꯨꯁꯨ ꯆꯠꯂꯨ꯫ ꯂꯥꯡꯂꯦꯟ ꯄꯩꯊꯣꯛꯂꯒ, ꯃꯤ ꯇꯨꯝꯖꯔꯝꯕꯁꯦ ꯅꯣꯏ ꯅꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯤꯅ ꯄꯨꯈꯝ ꯊꯤꯜꯂꯒ ꯍꯧꯗꯣꯛꯄꯤꯔꯤ ꯅꯠꯇ꯭ꯔꯣ? ꯊꯣꯏꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯕꯩꯗꯨ ꯎꯠꯇꯨꯅ, ꯁꯦ ꯑꯩꯅ ꯄꯥꯏꯔꯤꯁꯤꯅ ꯅꯔꯥꯏꯕꯛꯇꯨ ꯊꯣꯝꯃꯗꯤ ꯅꯪ ꯅꯔꯥꯏꯕꯛ ꯑꯇꯣꯝꯕꯗꯣ ꯃꯇ꯭ꯔꯪ ꯄꯣꯝꯅꯤꯁꯦ꯫ ꯊꯣꯏꯅꯨꯅ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯏꯆꯥꯗꯃꯨꯛ ꯇꯥꯏꯅꯕꯤꯔꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯍꯥꯏ ꯆꯠꯂꯣ ꯇꯨꯝꯅꯕ ꯇꯧꯁꯤ, ꯁ꯭ꯋꯥꯏꯗ ꯑꯉꯥꯎꯕ ꯃꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ꯫ ꯃꯤꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯡꯁꯦ ꯅꯨꯄꯥ ꯐꯪꯂꯛꯇ꯭ꯔꯕꯗꯤ ꯑꯉꯥꯎ ꯂꯩꯅꯥ ꯍꯧꯕꯅꯦꯗꯣ꯫ ꯅꯣꯏꯅꯅꯦꯁꯤꯁꯨ ꯑꯅꯛꯀꯦ, ꯅꯣꯏꯅꯅꯦꯁꯤꯁꯨ ꯑꯉꯥꯎ ꯂꯩꯅꯥ ꯍꯧꯔꯦ, ꯆꯠꯂꯨ ꯑꯄꯥꯏ ꯄꯣꯠꯅꯒ ꯑꯃꯨꯛ ꯊꯣꯝꯂꯛꯂꯒꯅꯦ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯜꯂꯕꯗꯤ ꯑꯩꯕꯨꯗꯤ ꯐꯔꯦ, ꯅꯪ ꯑꯃꯨꯛ ꯅꯌꯨꯝ ꯄꯥꯟ ꯈꯪꯂꯣꯏ, ꯆꯠꯍꯧꯔꯁꯤ꯫ ꯊꯣꯏꯕꯤ ꯇꯤꯡꯈꯠꯇꯅ ꯂꯥꯎꯏ, ꯑꯩꯕꯨ ꯑꯉꯥꯎ ꯂꯩꯅꯥ ꯍꯧꯕꯤ ꯀꯥꯏꯅ ꯍꯥꯠꯂꯨꯔꯕ ꯅꯣꯏ ꯅꯃꯥꯅ ꯍꯥꯠꯂꯨꯔꯣ? ꯇꯥꯁꯤꯟꯅꯔꯝꯗ ꯑꯅꯤꯗꯨꯗꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯇꯥꯊꯣꯠꯅ, ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯅꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎ ꯈꯣꯡ ꯇꯧꯕꯗꯨ ꯇꯧꯅꯨ ꯍꯥꯏꯕꯅꯦ꯫ ꯃꯤꯅ ꯃꯣꯏ ꯂꯥꯏꯁ꯭ꯔꯝꯒꯤ ꯊꯣꯏꯕꯤꯗꯣ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯉꯥꯎꯔꯦꯌꯦ ꯀꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯅꯈ꯭ꯔꯅꯤꯌꯦꯕ, ꯈꯤꯇꯁꯨ ꯂꯦꯝꯃꯨ ꯀꯩꯗꯧꯒꯦ ꯏꯃꯥ ꯏꯕꯦꯝꯃ? ꯂꯦꯝꯃꯣꯏ, ꯑꯩꯗꯤ ꯁꯨꯛꯂꯦꯝ ꯂꯦꯝꯃꯣꯏ꯫ ꯅꯠꯇꯦ ꯑꯩꯅ ꯅꯨꯄꯥ ꯑꯃꯈꯛ ꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯄꯤꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯌꯨ, ꯑꯩ ꯂꯨꯍꯣꯡꯖꯈ꯭ꯔꯒꯦꯕ, ꯄꯤꯌꯣꯕ ꯑꯩꯒꯤ ꯅꯨꯄꯥ꯫ ꯏꯕꯣꯆꯧ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯍꯣꯠꯂꯒ, ꯁꯤ ꯌꯧꯔꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ, ꯅꯣꯏ ꯊꯣꯛ ꯇꯧꯔꯣ, ꯑꯩ ꯊꯕꯛ ꯋꯥꯔꯨꯕꯅꯦ, ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ, ꯅꯥꯀꯣꯡꯁꯦ ꯐꯤꯅꯔ ꯀꯩꯅꯣ ꯃꯦꯟꯁꯤꯜꯂꯒ ꯇꯨꯝꯖꯧꯔꯒꯦ꯫ ꯍꯥꯏ ꯐꯥꯒꯤꯗꯒꯤꯅꯦ ꯅꯪ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯉꯁꯥꯏꯗꯒꯤ ꯏꯆꯥ ꯑꯩꯗꯣ ꯑꯣꯏꯔꯨꯕ ꯀꯧꯕꯅꯤꯅ ꯅꯨꯄꯥ ꯐꯪꯖꯗ꯭ꯔꯦ ꯈꯟ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯊꯦꯝꯂꯝꯕꯅꯤ, ꯁꯨꯝ ꯊꯦꯝꯂꯒ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯌꯦꯡꯅꯤꯡꯂꯛꯇ꯭ꯔꯦꯕ꯫ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯀꯥꯏ,
ꯀꯞꯇꯅꯒ ꯇꯧꯔꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯅꯁꯛꯇꯣ ꯋꯥꯊꯤꯕꯤꯁꯤꯗꯤ ꯃꯁꯛꯅꯦꯅ ꯑꯩꯒꯤ ꯏꯆꯥꯒ ꯃꯥꯟꯖꯗꯦ ꯈꯨꯜꯂꯛꯄ ꯃꯆꯥ ꯍꯦꯛ ꯃꯥꯜꯂꯗꯅ ꯊꯤꯁꯨ ꯊꯤꯈ꯭ꯔꯕ ꯑꯣ ꯏꯃꯥꯅ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯅꯤꯅꯦ ꯁꯤ ꯐꯥꯎꯅꯦ ꯋꯥꯠꯂꯕꯅꯤ ꯍꯦ ꯑꯩ ꯍꯤꯞꯂꯨꯔꯒꯦ ꯑꯗꯨꯋꯥꯏꯗꯅꯦ ꯏꯊꯤ ꯊꯤꯈꯩ ꯀꯞ ꯂꯥꯎꯗꯅ ꯄꯨꯈꯝꯒ ꯃꯨꯛ ꯊꯤꯟꯗꯅ ꯂꯩꯔꯅꯨꯀꯣ ꯆꯠꯂꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯑꯩꯁꯦ ꯀꯔꯝꯍꯥꯏꯅ ꯅꯨꯄꯥ ꯐꯥꯁꯤꯒꯦꯗꯣ ꯑꯗꯨꯗꯨꯝ ꯈꯜꯂꯒ ꯇꯨꯝꯃꯨꯁꯣ ꯁꯤ ꯍꯥꯏꯔꯝ ꯇꯥꯊꯣꯠ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤ ꯊꯣꯏꯕꯤꯅ ꯍꯦ ꯏꯁꯣꯔ ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯨꯄꯥ ꯑꯝꯇꯗꯤ ꯄꯤꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯗ ꯁꯤꯠꯇꯕꯤ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯑꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯏꯁꯣꯔ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯆꯍꯤꯗꯤ ꯏꯁꯨ ꯍꯦꯛ ꯁꯨꯗꯅ ꯂꯥꯡꯂꯦꯟ ꯅꯨꯄꯥ ꯎꯅꯔꯤ ꯃꯤꯅꯤ ꯁꯥꯗꯨꯅ ꯀꯣꯏꯔꯤꯕꯅꯤ ꯅꯨꯄꯥꯒꯁꯨ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯈꯩ ꯃꯅꯞ ꯃꯅꯥ ꯆꯤꯡꯈꯠꯇꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤꯒꯁꯨ ꯁꯥꯔꯤꯕꯅꯤ ꯇꯥ ꯀꯥꯛꯄ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯣꯏꯗ ꯂꯩꯔꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯅꯣꯏ ꯆꯥꯛꯈꯨꯝꯗ ꯀꯣꯛꯀꯁꯦ ꯈꯖꯤꯛ ꯀꯨꯞꯂꯒ ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯥꯛꯀ ꯊꯣꯡꯂꯒ ꯂꯩꯔꯝꯃꯗꯤ ꯅꯪ ꯀꯩ ꯐꯥꯎꯅꯤ ꯋꯥꯈꯜꯗ ꯀꯥꯛꯄ ꯃꯥꯁꯨ ꯂꯥꯡꯂꯦꯟꯗꯒꯤ ꯆꯍꯤ ꯌꯥꯝꯅ ꯍꯟꯕ ꯅꯠꯇꯦ ꯆꯍꯤ 19 ꯈꯛ ꯁꯨꯕꯗ ꯉꯥꯏꯔꯤꯕꯅꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯗꯤ ꯍꯥꯠꯇꯣꯛꯅꯤꯡꯕ ꯐꯥꯎꯒꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯑꯗꯨ ꯂꯥꯡꯂꯦꯟ ꯑꯁꯦꯡꯕ ꯅꯪꯅꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛꯀ ꯁꯦꯠꯂꯗꯤ ꯐꯗꯤ ꯐꯖꯅꯤ ꯑꯁꯦꯡꯕ ꯀꯨꯆꯨꯒꯗꯨꯅ ꯉꯧꯔꯣꯛꯀ ꯉꯧꯔꯒ ꯁꯥꯊꯤꯅ ꯐꯖꯅꯤꯕ ꯑꯩꯗꯤ ꯌꯦꯡꯅꯤꯡꯉꯛꯇꯧꯔꯦꯕ ꯅꯪꯅ ꯐꯤꯒ ꯏꯟꯕꯗꯣ ꯂꯥꯡꯂꯦꯟ ꯃꯅꯞꯇꯨ ꯊ꯭ꯔꯨꯠ ꯂꯥꯎꯅ ꯆꯤꯡꯈꯠꯂꯒ ꯏꯀꯥꯏꯔꯤꯅꯤ ꯁꯥꯗꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯈꯨꯠꯇꯨꯅ ꯀꯥꯛꯄꯒꯤ ꯅꯥꯡꯒꯟꯗꯨꯗ ꯍꯥꯏꯐꯦꯠꯀ ꯁꯨꯔꯒ ꯈꯨꯝꯂꯤ ꯄꯣꯠꯅꯤ ꯑꯁ ꯇꯥ ꯀꯥꯛꯄꯁꯤꯗꯤ ꯅꯪ ꯁꯤꯗꯤ ꯂꯥꯏꯃ ꯍꯜꯂꯛꯀꯦ ꯑꯁ ꯇꯥ ꯀꯥꯛꯄ ꯅꯪ ꯁꯤꯗꯤ ꯂꯥꯏꯃ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯦ ꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯃꯥꯏꯗ ꯑꯩꯗꯤ ꯉꯝꯂꯔꯣꯏ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯕ ꯑꯩꯕꯨ ꯃꯤꯇꯣꯞꯇ ꯍꯥꯏꯔꯨꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯍꯥꯏꯖꯕꯅꯦ ꯑꯩꯗꯤ ꯑꯗꯣ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯅꯅꯞꯇꯣ ꯑꯝꯇ ꯁꯦꯡꯅ ꯁꯤꯇꯣꯛꯀꯣ ꯉꯁꯥꯏꯗꯩ ꯊ꯭ꯔꯨꯠ ꯑꯩ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯅꯅꯞꯇꯤ ꯑꯗꯨꯝ ꯆꯣꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪꯁꯦ ꯑꯩꯅꯦ ꯍꯩꯅꯗ꯭ꯔꯕꯁꯨ ꯅꯪ ꯅꯨꯡꯁꯤꯃꯟꯕꯒꯤ ꯈꯥꯡꯂꯕꯅꯤ ꯉꯝꯃꯛꯇ꯭ꯔꯦ ꯑꯝꯇ ꯁꯤꯜꯂꯨꯁꯨ ꯆꯠꯂꯣꯕ ꯁꯤꯕꯨ ꯑꯩꯅ ꯆꯣꯅꯤꯡꯗꯅ ꯆꯣꯕ꯭ꯔꯣ ꯃꯤ ꯂꯣꯛ ꯊꯨꯡꯕꯩꯅꯦ ꯑꯩꯒꯤ ꯍꯦꯛ ꯈꯪꯅꯔꯛꯄꯗꯒꯤꯅꯤ ꯅꯪꯅ ꯂꯣꯛ ꯊꯨꯡꯉꯩꯁꯦ ꯍꯦꯃꯜꯂꯦ ꯅꯪꯒꯤ ꯂꯣꯛ ꯈꯨꯊꯨꯡꯁꯦ ꯀꯩꯅꯣ ꯇꯥ ꯀꯥꯛꯄ ꯑꯩꯅ ꯂꯣꯛ ꯊꯨꯡꯉꯒ ꯅꯪꯅꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗꯨꯅ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯅ ꯊꯨꯡꯅꯤꯡꯗꯅ ꯊꯨꯡꯉꯤꯔꯕ ꯀꯩꯅꯣ ꯑꯃꯨꯛ ꯁꯧꯒꯠꯂꯛꯏꯗꯨꯅ ꯑꯩꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯕ ꯍꯥꯏꯗꯕ ꯅꯪꯒꯤꯗꯣ ꯑꯩꯒ ꯀꯥꯏꯅꯅꯤꯡꯕꯒꯤ ꯋꯥ ꯑꯃ ꯌꯥꯎꯔꯤ ꯈꯪꯉꯕꯣ ꯅꯪꯅ ꯂꯣꯛ ꯊꯨꯡꯕꯗꯣ ꯀꯨꯏꯃꯜꯂꯦ ꯍꯥꯏꯕꯁꯤꯕꯨ ꯅꯠꯇꯦ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕ ꯋꯥꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯈꯣꯏꯗꯧ ꯊꯤꯈꯩ ꯁꯥꯎꯅꯤꯡꯉꯤꯗꯨꯅ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕꯁꯦ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯈ꯭ꯔꯕꯅꯤ ꯅꯞꯆꯣꯏ ꯍꯥꯏꯕꯗꯨꯗ ꯑꯗꯨꯅ ꯁꯥꯎꯅꯤꯡꯅꯗꯨꯃ ꯈꯨꯝꯂꯛꯏ ꯅꯪ ꯍꯧꯖꯤꯛꯇ ꯅꯞꯆꯣꯕ ꯑꯗꯨꯗꯥꯅ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨ ꯑꯩꯁꯦ ꯍꯩꯅꯗꯦ ꯍꯥꯏꯅꯤꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯒ ꯀꯥꯏꯅꯅꯤꯡꯕꯩ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯕ ꯀꯥꯛꯄꯁꯨ ꯍꯟꯗꯛꯇꯤ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ ꯆꯣꯏꯕꯨ ꯆꯣꯏ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯑꯩꯕꯨ ꯅꯪꯅ ꯅꯞꯆꯣꯗꯅ ꯆꯣꯏ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯆꯣꯕꯒꯤꯅꯤ ꯍꯥꯏꯔꯤꯗꯣ ꯐꯔꯦ ꯃꯁꯤꯗꯒꯤ ꯅꯪꯒꯩꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯀꯅꯥꯅꯣ ꯅꯞꯆꯣꯗꯕꯤꯃꯒ ꯅꯨꯡꯁꯤꯅꯔꯨꯔꯣ ꯑꯩꯒꯗꯤ ꯂꯣꯏꯅꯔꯕꯅꯤ ꯅꯪꯗꯤ ꯁꯣꯅꯣ ꯐꯖꯅ ꯆꯨꯏꯅ ꯆꯨꯏ ꯑꯩꯗꯤ ꯁꯣꯅꯣ ꯆꯨꯏ ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯂꯥꯡꯂꯦꯟ ꯏꯕꯦꯝꯃ ꯅꯪꯗꯤ ꯐꯖꯅ ꯉꯥꯎꯔꯦꯗꯅ ꯉꯥꯎꯔꯦ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤ ꯑꯗꯨꯅ ꯉꯥꯎꯗꯕ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯇꯜꯂꯦ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯇꯣꯛꯅꯔꯁꯤ ꯉꯁꯥꯏꯗꯩ ꯇꯣꯛꯅꯕ ꯐꯔꯦ ꯅꯪ ꯌꯥꯝ ꯇꯣꯛꯅꯅꯤꯡꯉꯗꯤ ꯇꯣꯛꯅꯔꯁꯤ ꯑꯩꯁꯨ ꯅꯞꯆꯣꯕꯤ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯇꯜꯂꯦ ꯅꯞꯆꯣꯗꯕꯤ ꯑꯃ ꯑꯣꯏꯅ ꯊꯤꯔꯨꯔꯒꯦ ꯐꯔꯕꯅꯤ ꯁꯤ ꯑꯣꯏꯗꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯑꯣ ꯑꯩꯅꯗꯤ ꯊꯦꯝꯃꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯅꯪꯗꯤ ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯇꯣꯛꯅꯅꯤꯡ ꯂꯩꯔꯝꯃꯤ ꯆꯠ ꯑꯣꯏꯔꯦ ꯐꯔꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯏꯕꯥꯅꯤ ꯑꯁꯦꯡꯕꯒꯤ ꯇꯣꯛꯅꯔꯕꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯑꯉꯥꯡꯅ ꯊꯥꯖꯤꯜꯂꯒ ꯎꯅꯁꯤ ꯀꯥꯏꯅ ꯑꯩꯕꯨ ꯀꯧꯔꯛꯑꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯨ ꯅꯪ ꯈꯧꯔꯤꯗꯣ ꯃꯤꯊꯠꯀꯗꯕꯅꯤ ꯅꯪ ꯑꯩꯗꯤ ꯀꯩꯗꯧ ꯍꯥꯏꯗꯣꯏꯕ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯅ ꯍꯧꯖꯤꯛꯇ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯣꯏꯅꯔꯝꯕ ꯑꯅꯤꯗꯨ ꯑꯍꯣꯏ ꯇꯥꯅ ꯃꯔꯩ ꯇꯧꯅꯗꯨꯅ ꯈꯠꯅꯔꯛꯂꯦ ꯇꯥꯟ ꯆꯥꯗꯕ ꯍꯥꯏꯗꯨꯅꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯊꯣꯏꯕꯤꯅ ꯍꯦꯛ ꯎꯔꯨꯔꯦ ꯍꯥꯏꯖꯩ ꯃꯊꯕꯥꯛꯀ ꯌꯩꯗꯨꯅ ꯍꯔꯦ ꯈꯨꯃꯨ ꯊꯣꯛꯂꯕꯤ ꯑꯩ ꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎ ꯅꯨꯄꯥ ꯐꯪꯗꯗꯨꯅ ꯀꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯉꯛꯀꯥ ꯈꯣꯝꯅꯝ ꯐꯥꯎ ꯀꯣꯛꯇ꯭ꯔꯤꯕ ꯄꯦꯠ ꯂꯥꯎꯕꯤ ꯃꯥꯅ ꯅꯨꯄꯥꯒꯁꯨ ꯀꯣꯏꯗꯅ ꯎꯅꯗꯅꯒ ꯇꯧꯏ ꯌꯥꯝ ꯉꯝꯃꯦ ꯑꯗꯨꯕꯨꯗꯤ ꯐꯩ ꯌꯨꯝꯗ ꯍꯜꯂꯛꯈꯤꯁꯅꯨ ꯊꯕꯛ ꯇꯧꯒꯦ ꯉꯛꯈꯥ ꯃꯥꯅ ꯑꯩ ꯀꯥꯂꯝꯃꯒ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯀꯥꯇꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯁꯧ ꯂꯥꯡꯗꯅ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯥꯡꯂꯦꯟ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟꯁꯨ ꯍꯜꯂꯛꯂꯦ ꯆꯨꯝꯅ ꯍꯜꯂꯛꯄ ꯅꯠꯇꯦ ꯅꯨꯄꯥ ꯀꯥꯏꯅꯔꯝꯂꯒ ꯍꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯁꯥꯎꯕꯒꯤ ꯁꯨꯛꯄꯗ ꯏꯄꯣꯝꯅꯤ ꯄꯣꯝꯂꯤꯕ ꯑꯉꯥꯡ ꯀꯥꯏ ꯆꯠꯂꯨꯏ ꯑꯕꯦꯁꯅꯥ ꯍꯣꯏꯗ
ꯃꯁꯤꯟꯁꯤ ꯀꯌꯥꯅ ꯊꯤꯔꯤꯕꯅꯣ ꯑꯕꯦꯁꯅꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯀꯥꯏꯅ ꯍꯧꯖꯤꯛꯇ ꯂꯝꯖꯥꯎꯗ ꯅꯨꯄꯥ ꯎꯅꯍꯧꯔꯤꯕꯗꯨꯕꯨ ꯑꯕꯦꯁꯅꯥ ꯍꯣꯏꯗꯅꯦ ꯀꯥꯏꯅ ꯍꯦꯉꯥꯡ ꯅꯪ ꯅꯆꯤꯟꯗꯨ ꯌꯥꯝ ꯊꯤꯅꯤꯡꯕ꯭ꯔꯥ ꯍꯥ ꯌꯥꯝ ꯊꯤꯅꯤꯡꯕ꯭ꯔꯥꯕ ꯅꯨꯄꯥ ꯎꯅꯔ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯒꯤ ꯈꯔ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯗꯤ ꯑꯩꯕꯨ ꯏꯅꯦꯗꯧꯅ ꯁꯤꯠꯇꯕꯤ ꯑꯣꯏꯔꯒ ꯄꯨꯟꯁꯤꯁꯤ ꯂꯦꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯁꯤꯠꯇꯕꯤ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯃꯗꯨ ꯑꯩꯒꯤ ꯑꯁꯥꯎꯕꯤꯅꯤ ꯑꯗꯨꯒ ꯏꯁ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯥꯏꯅ ꯅꯞꯆꯣꯕꯤ ꯅꯅꯥꯇꯣꯟ ꯁꯨꯃꯥꯡꯗꯨ ꯐꯥꯎꯕ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯍꯩꯇ꯭ꯔꯤꯕ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯥꯏꯅ ꯅꯞꯆꯣꯕꯤ ꯍꯥꯏꯕ ꯋꯥꯗꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯃꯗꯨ ꯑꯩꯒꯤ ꯑꯁꯥꯎꯕꯤꯅꯤ ꯅꯞꯆꯣꯕꯤ ꯍꯥꯏꯔꯛꯄꯒꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯅꯕ ꯅꯨꯄꯥꯗꯣ ꯀꯥꯏꯅ ꯊꯣꯛꯑꯝꯃꯤꯁꯦ ꯊꯣꯏꯅꯨ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ ꯂꯥꯎꯅꯔꯛꯏꯁꯤꯅ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯍꯥꯏꯕꯗꯣ ꯐꯪꯗ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯎꯅꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯄꯤꯌꯣꯅ ꯑꯃꯨꯛ ꯄꯨꯈꯝ ꯑꯃꯨꯛ ꯊꯤꯜꯂꯛꯀꯅꯤ ꯑꯩ ꯄꯦꯜꯂꯕ ꯖꯥꯠꯅꯤ ꯑꯩ ꯌꯨꯝꯁꯤꯗꯒꯅꯦ ꯑꯩ ꯂꯩꯖꯅꯤꯡꯗ꯭ꯔꯕꯅꯤ ꯈꯪꯗꯦ ꯏꯃꯥ ꯑꯩꯈꯣꯏꯅꯦꯁꯦ ꯅꯨꯄꯥ ꯐꯪꯂꯛꯇꯕꯒꯤ ꯉꯥꯎꯕ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯃꯤ ꯑꯃꯇ ꯎꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯉꯥꯡꯗꯨꯒꯤ ꯁꯩꯗꯨꯒꯤ ꯇꯧ ꯂꯩ ꯀꯌꯥꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯣꯛ ꯀꯥꯎꯟꯁꯤꯜꯂꯗꯅ ꯏꯅꯝꯃ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯁꯤ ꯅꯨꯄꯥꯒ ꯎꯅꯗꯅ ꯇꯧꯔꯝꯂꯤꯕꯅꯤ ꯆꯍꯤ ꯁꯨꯗꯅ ꯌꯥꯝ ꯈꯠꯂꯦ ꯃꯁꯦ ꯈꯔ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯏꯁ ꯍꯔꯦ ꯏꯆꯥꯗꯤ ꯂꯣꯟꯅ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠ ꯑꯣꯏꯔꯦ ꯑꯁ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡ ꯍꯜꯂꯛꯄꯁꯤꯗ ꯀꯩꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯣ ꯏ ꯀꯥꯔꯛꯇꯅ ꯑꯩꯅ ꯊꯣꯛ ꯂꯥꯎ ꯆꯦꯟꯊꯣꯛꯀꯅꯤꯀꯣ ꯑꯩꯁꯦ ꯆꯥꯎꯔꯕ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯦ ꯀꯩꯅꯣ ꯑꯋꯥꯡꯒꯤ ꯃꯤꯃꯤ ꯍꯣꯏꯗꯤ ꯅꯍꯥꯟ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯕꯅꯦ ꯊꯣꯏꯅꯨ ꯃꯁꯥꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯗꯨꯞ ꯀꯨꯇꯨꯝꯗꯨꯅ ꯁꯨꯊꯔꯒ ꯃꯤꯅ ꯊꯤ ꯆꯥꯔꯁꯨ ꯅꯪ ꯆꯥꯒꯗ꯭ꯔꯥ ꯍꯥ ꯆꯥꯒꯗ꯭ꯔꯥ ꯅꯁꯥꯅ ꯆꯥꯕꯒꯤ ꯆꯒꯨꯝ ꯐꯥꯎꯕ ꯈꯨꯟꯖꯤꯟꯕ ꯍꯩꯇ꯭ꯔꯤꯕ ꯅꯪꯅ ꯏꯁ ꯅꯨꯄꯥꯒꯁꯨ ꯀꯣꯏꯔꯗꯅ ꯅꯪ ꯐꯨꯔꯒ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯊꯣꯏꯕꯤ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯅꯨꯡꯉꯥꯏꯖꯩ ꯐꯨꯏꯅꯃ ꯈꯔ ꯌꯥꯝ ꯐꯨꯖꯤꯜꯂꯨ ꯑꯁꯨꯛ ꯂꯤꯔꯕ ꯀꯥ ꯂꯥꯎꯔꯕꯤ ꯑꯩ ꯐꯥꯎ ꯅꯨꯄꯥ ꯐꯪꯗꯗꯅ ꯀꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯏꯁ ꯑꯉꯥꯡ ꯄꯦꯠ ꯂꯥꯎꯕꯤ ꯃꯥꯅ ꯅꯨꯄꯥꯒ ꯀꯣꯏꯔꯗꯅ ꯐꯨꯖꯤꯜꯂꯣ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯅꯥꯏꯃꯦ ꯃꯤ ꯅꯪꯒꯟꯁꯤꯗ ꯏꯄꯨꯝ ꯆꯪꯕ ꯇꯥꯔꯦ ꯀꯩꯅꯣ ꯀꯟꯅ ꯍꯦꯛꯇ ꯁꯨꯊꯔꯛꯏꯗꯨꯕꯣ ꯅꯥꯏꯕ ꯑꯩꯁꯤ ꯅꯨꯄꯥ ꯀꯥꯏꯅꯔꯒ ꯍꯜꯂꯛꯏꯕꯅꯤ ꯊꯃꯣꯏ ꯀꯥꯏꯔꯒꯅꯦꯕ ꯑꯩꯅ ꯍꯜꯂꯛꯏꯁꯦ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯐꯨ ꯆꯩꯕꯣ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯣꯏꯅꯦ ꯅꯨꯄꯥ ꯐꯪꯗꯕꯤ ꯀꯩꯒꯤꯅꯣ ꯅꯪ ꯏꯊꯤ ꯑꯩ ꯐꯨꯔꯒ ꯍꯔꯥꯎꯗꯅ ꯅꯣꯛꯇꯅꯒ ꯌꯦꯡꯂꯤꯕꯗꯣ ꯏꯃꯥꯁꯤ ꯈꯥꯝꯃꯣ ꯍꯥꯏꯕꯅꯦ ꯆꯍꯤ ꯁꯨꯗꯅ ꯅꯨꯄా ꯀꯣꯏꯔꯗꯤ ꯆꯩ ꯈꯔꯁꯨ ꯆꯥꯕ ꯇꯥꯕꯅꯤ ꯈꯥꯡꯂꯣ ꯏꯃꯧꯁꯤꯗꯤ ꯊꯣꯏꯅꯨ ꯈꯨꯕꯥꯛꯇꯨꯅ ꯁꯦꯠ ꯊꯥꯗꯨꯅ ꯀꯣꯏꯈꯤꯗ꯭ꯔꯥ ꯅꯨꯄꯥꯗꯣ ꯀꯣꯏꯈꯤꯗ꯭ꯔꯣ ꯑꯌꯨ ꯃꯁꯤꯔꯦ ꯏꯃꯥ ꯐꯨꯔꯛꯀꯅꯨ ꯅꯥꯏ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯥ ꯀꯣꯏꯔꯤꯁꯦ ꯌꯨꯝ ꯄꯥꯟ ꯈꯪꯅꯕꯅꯤ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯐꯪꯗꯕꯗꯨ ꯌꯨꯝ ꯄꯥꯟ ꯈꯪꯗ꯭ꯔꯗꯤ ꯏꯃꯥ ꯍꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯊꯣꯏꯕꯤꯅ ꯀꯩꯅꯣꯝ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩꯁꯤ ꯅꯞꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯑꯩꯁꯨ ꯅꯨꯄꯥꯗꯣ ꯄꯤꯔꯛꯑꯣ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦ ꯍꯥꯏꯔꯤꯗꯅ ꯁꯤꯗ ꯅꯣꯏꯅ ꯀꯩꯒꯤꯅꯣ ꯍꯦꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯅꯨꯄా ꯐꯪꯗꯕꯤ ꯑꯗꯨ ꯑꯗꯥꯅ ꯁꯨꯝ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦ ꯑꯅꯤꯃꯛ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦ ꯆꯠꯂꯨ ꯀꯞꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒꯅꯦ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯇꯧ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯁꯨ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯆꯥꯛꯃꯩ ꯊꯥꯒꯠꯂꯨꯔꯣ ꯑꯩꯁꯨ ꯆꯪꯂꯛꯑꯒꯦ ꯅꯣꯏ ꯇꯥꯆꯧ ꯍꯜꯂꯛꯂꯕꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯂꯥꯡꯂꯦꯟ ꯐꯦꯠ ꯇꯧꯔꯝꯂꯒ ꯄꯦꯔꯤ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯟ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯏ ꯑꯩꯁꯨ ꯏꯅꯦꯗꯧꯅ ꯅꯨꯄꯥ ꯐꯪꯗ ꯈꯨꯃꯨ ꯊꯣꯛꯂꯒ ꯂꯩꯕꯗꯨꯅꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤ ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯡꯑꯣꯏ ꯑꯣꯏꯍꯜꯂꯣꯏꯕ ꯑꯩꯅꯦ ꯇꯥ ꯀꯥꯛꯄꯒ ꯍꯦꯛ ꯍꯟꯖꯤꯟꯅꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯆꯦꯟꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯕꯅꯤ ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯃꯣꯏꯅ ꯐꯨꯗꯅꯒ ꯇꯧꯔꯗꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯁꯤ ꯄꯨꯝꯅꯃꯛ ꯅꯨꯄా ꯐꯪꯗꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯏꯅꯦꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯈꯪꯅꯤꯕ ꯇꯥ ꯀꯥꯛꯄꯒ ꯍꯦꯛ ꯍꯟꯖꯤꯟꯅꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯆꯦꯟꯈꯤꯅꯤꯕ ꯑꯗꯨꯒ ꯏꯅꯦꯁꯦ ꯏꯀꯥꯏꯕ ꯄꯤꯒꯦ ꯑꯩꯅ ꯍꯥꯟꯅ ꯃꯉꯣꯟꯗꯒꯤ ꯂꯨꯍꯣꯡꯂꯒ ꯌꯨꯝ ꯄꯥꯟꯒꯦꯕ ꯃꯥꯗꯤ ꯅꯨꯄꯥ ꯐꯪꯗ ꯈꯨꯃꯨ ꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩꯖꯅꯤ ꯄꯨꯛꯐꯠꯇꯕꯤꯁꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯀꯦꯕ ꯌꯥꯕ ꯀꯦꯗꯨꯅ ꯊꯪꯅꯕ ꯑꯌꯤꯡꯕꯤꯒꯤꯗ ꯂꯥꯛꯏ ꯊꯣꯏꯕꯤ ꯑꯁꯤ ꯃꯁꯥꯒꯤ ꯀꯨꯆꯨ ꯈꯔ ꯃꯝꯖꯩ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯕꯗꯤ ꯃꯔꯥꯁꯤꯕꯨꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯁꯤ ꯑꯁꯤ ꯅꯨꯄꯥ ꯑꯃꯠꯇꯅꯗꯤ ꯌꯦꯡꯁꯤꯟꯕꯤꯔꯨꯗ꯭ꯔꯕ ꯃꯥꯜꯂꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯇꯦ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛꯐꯥꯎ ꯈꯨꯃꯨ ꯊꯣꯛꯇꯨꯅ ꯃꯍꯥꯛ ꯂꯩꯔꯤꯕꯅꯤ ꯀꯨꯆꯨꯅꯒ ꯈꯔ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯨꯕꯗꯨꯗ ꯀꯨꯆꯨꯒ ꯆꯥꯟꯅꯗꯅ ꯀꯦꯔꯤꯕ ꯈꯨꯀꯦ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥꯅꯒ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯀꯤꯗꯨꯅ ꯀꯞꯈꯤꯗꯧꯕ ꯐꯤꯕꯝꯅꯤ ꯑꯌꯤꯡꯕꯤ ꯊꯣꯏꯕꯤ ꯎꯕꯗ ꯈꯪꯂꯗꯨꯅ ꯍꯥꯏ ꯏꯁ ꯊꯣꯏꯕꯤ ꯀꯩꯅꯣ ꯏꯕꯦꯝꯃ ꯃꯁꯤꯕꯥꯟ ꯀꯥꯗꯨꯅ ꯂꯣꯏꯔꯦ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯉꯗꯅ ꯀꯁꯤ ꯂꯩꯃꯨꯅ ꯃꯤ ꯆꯥꯔꯨꯕ ꯌꯥꯝ ꯃꯥꯜꯂꯦꯃꯤ ꯅꯠꯇꯦ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯈꯔ ꯀꯦꯔꯒ ꯐꯖꯍꯜꯂꯒ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯅꯤ ꯅꯃ ꯑꯩꯅ ꯀꯦꯔꯒ ꯂꯥꯛꯏꯁꯦ ꯃꯤꯅ ꯀꯦꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯀꯁꯤ ꯂꯩꯃꯨꯅ ꯃꯤ ꯆꯥꯔꯨꯕ ꯃꯥꯜꯂꯦ ꯍꯦꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯃ ꯅꯪꯅꯕꯨꯗꯤ ꯀꯦꯔꯕꯅꯤ ꯁꯥꯗꯅ ꯐꯖꯔꯦ ꯈꯟ ꯂꯥꯛꯆꯔꯤꯕ ꯑꯗꯨꯗ
ꯑꯩꯈꯣꯏꯒꯤ ꯁꯣꯏꯅ ꯄꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯃꯤꯠꯁꯤꯅꯗꯤ ꯃꯩꯇꯥꯟ ꯃꯥꯟꯕ ꯀꯨꯆꯨꯗꯨꯗ ꯑꯉꯥꯡꯕ ꯃꯆꯨ ꯇꯩꯕꯗꯨꯗꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯃꯥꯜꯂꯤꯅꯦꯍꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯅꯝꯃꯗꯤ ꯃꯍꯧꯁꯥꯅ ꯑꯁꯦꯡꯕ ꯋꯥ ꯑꯗꯨꯝ ꯍꯥꯏꯕꯗꯨꯗ ꯆꯤꯟ ꯊꯤꯕ ꯍꯩꯇꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯀꯦꯔꯒ ꯂꯥꯛꯆꯔꯒ ꯇꯥꯍꯩꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯥꯎꯕ ꯎꯠꯊꯣꯛꯇꯦ ꯑꯁꯥꯎꯕ ꯎꯠꯄ ꯌꯥꯗꯦ ꯃꯥꯅ ꯍꯦꯛ ꯑꯁꯥꯎꯕ ꯎꯠꯂꯨꯕꯗ ꯃꯍꯥꯛ ꯅꯨꯄꯥ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯥꯎꯗꯤꯌꯦ ꯏꯅꯝꯃ ꯑꯗꯣ ꯏꯅꯝꯃꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤ ꯂꯥꯛꯑꯕꯣ ꯂꯩꯕ ꯎꯗꯦ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯥꯛꯇ꯭ꯔꯤꯌꯦ ꯂꯥꯛꯑꯅꯤ ꯃꯆꯥ ꯑꯄꯤꯛꯄ ꯆꯦꯟꯕꯗꯨꯗ ꯄꯥꯛ ꯍꯦꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯛꯄ ꯌꯥꯔꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯃꯥꯁꯨꯅꯦ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯑꯉꯥꯡ ꯄꯣꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨm ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯒ ꯃꯆꯥ ꯑꯄꯤꯛꯄꯗꯨꯒ ꯃꯥꯁꯨ ꯌꯥꯝ ꯋꯥꯔꯕꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯇꯩꯃ ꯅꯨꯄꯤ ꯑꯐꯕꯤꯕꯗ ꯊꯤꯕꯤꯔꯛꯎ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ ꯑꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯅꯨꯄꯤꯗ ꯑꯃꯅꯤꯗꯣ ꯑꯐꯕꯕꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗꯗꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯤꯔꯁꯨ ꯅꯪꯗꯤ ꯈꯔ ꯐꯕꯗꯧꯅ ꯎꯏꯌꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯊꯣꯏꯕꯒ ꯈꯪꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯦ ꯃꯥꯁꯨꯅꯦ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯑꯗꯨ ꯊꯣꯏꯕꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯅꯆꯤꯟꯕꯥꯟꯗꯣ ꯐꯗꯤ ꯑꯃꯅ ꯑꯃꯨꯛꯇ ꯇꯩꯊꯣꯛꯎ ꯂꯥꯛꯎ ꯍꯣꯔꯦꯟ ꯃꯤꯅ ꯎꯔꯒ ꯁꯣꯏꯗꯅ ꯈꯪꯕ ꯇꯥꯔꯤ ꯂꯥꯛꯑꯣꯁꯦ ꯍꯣꯏ ꯏꯅꯝꯃ ꯑꯗꯣ ꯌꯥꯝꯗꯤ ꯀꯣꯛꯊꯣꯛꯑꯣꯏꯀꯣ ꯏꯅꯝꯃꯅ ꯌꯦꯡꯕ ꯍꯩꯇꯕꯒꯤꯅꯤ ꯑꯩꯗꯤ ꯆꯤꯝꯕꯥꯜ ꯉꯥꯡꯕꯗꯣ ꯌꯥꯝ ꯄꯛꯆꯕꯅꯦꯕ ꯑꯌꯦꯡꯕꯤ ꯃꯄꯨꯛꯅꯤꯡꯗ ꯄꯛꯆꯔꯦ ꯌꯥꯝꯅ ꯄꯛꯆꯔꯦ ꯌꯥꯝ ꯄꯛꯆꯔꯦꯕ ꯂꯥꯏꯃꯨ ꯍꯤꯛ ꯃꯥꯟꯈꯩ ꯊꯣꯏꯕꯤ ꯃꯥꯅ ꯉꯝꯗꯅ ꯃꯆꯤꯝꯕꯥꯜ ꯑꯗꯨ ꯌꯥꯝꯅ ꯀꯣꯛꯊꯣꯛꯂꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯐꯅꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯅꯨꯄꯤ ꯎꯅꯗꯧꯔꯝꯅꯤ ꯁꯥꯗꯅ ꯃꯀꯤ ꯁꯦꯝꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯁꯛ ꯎꯕꯗ ꯃꯍꯥꯛ ꯕꯤꯠ ꯑꯃ ꯇꯦꯛꯈ꯭ꯔꯦ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯤ ꯑꯌꯦꯡꯕꯤꯗꯤ ꯆꯥꯅꯕ ꯁꯦꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯅꯤꯗꯨ ꯈꯛꯅꯤ ꯂꯩꯔꯤꯕ ꯊꯣꯏꯕ ꯋꯥꯒ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯐꯝꯂꯤ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯇꯥꯗ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯛꯂꯒꯦ ꯊꯣꯏꯕ ꯌꯥꯝ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯃꯤ ꯀꯣꯕꯤ ꯀꯥꯡꯁꯣꯏ ꯇꯥꯗꯁꯦ ꯌꯥꯝ ꯂꯦꯝꯃꯦ ꯋꯥꯒ ꯀꯌꯥ ꯉꯥꯡꯗꯦ ꯌꯨꯝꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯗꯕ꯭ꯔꯣ ꯊꯣꯏꯕ ꯃꯨꯔꯨꯝ ꯁꯣꯟꯅꯤ ꯄꯤꯛꯂꯕꯅꯤ ꯑꯩꯗꯤ ꯏꯆꯥ ꯌꯣꯛꯄꯤꯗꯧꯕ ꯅꯨꯄꯤ ꯁꯦꯝꯃꯨ ꯍꯥꯏꯔꯒ ꯇꯩꯃꯁꯤꯅ ꯀꯗꯥꯏꯗꯒꯤ ꯏꯆꯥ ꯄꯤꯛꯄꯗꯨꯅ ꯎꯔꯒ ꯈꯪꯂꯒ ꯁꯤꯈꯤꯗꯧꯕ ꯁꯛꯇꯥꯁꯤꯅ ꯅꯨꯄꯤ ꯃꯌꯦꯛ ꯁꯤꯕ ꯑꯩꯅꯦ ꯑꯩ ꯍꯥꯏꯁꯤꯅꯤ ꯁꯛꯇꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯇꯨꯃꯤꯟ ꯂꯩꯒꯦ ꯂꯩꯇꯦ ꯄꯦꯠꯄꯥ ꯑꯗꯨꯝ ꯍꯦꯛ ꯍꯪꯉꯤ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯈꯨꯝꯅꯤꯡꯗꯕꯅꯤ ꯇꯥꯗ ꯇꯥꯕꯤꯗ꯭ꯔꯕꯣ ꯀꯩꯕꯣ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯑꯩꯃ ꯇꯥꯗꯁꯤꯗꯤ ꯀꯩ ꯋꯥꯈꯜꯗ ꯃꯪꯕꯤꯔꯨꯔꯒꯦ ꯑꯩꯅ ꯍꯪꯕ ꯋꯥꯒ ꯇꯥꯔꯝꯗ꯭ꯔꯤꯁꯤꯕꯣ ꯁꯨꯝ ꯆꯠꯂꯁꯤꯔꯅ ꯈꯜꯂꯝꯃꯤꯕ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ ꯌꯨꯝꯗ ꯑꯁꯤꯟꯕ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯍꯧꯋꯤ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯤ ꯑꯩ ꯆꯠꯂꯝꯗꯥꯏ ꯀꯥꯟꯗ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯤ ꯍꯥꯏꯍꯧꯕꯅꯤ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯉꯥꯏꯍꯥꯛ ꯂꯩꯈꯤꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯏꯅꯝꯃꯁꯨ ꯆꯥꯅꯕ ꯁꯦꯝꯕ ꯆꯪꯈꯤ ꯆꯥꯅꯕꯒꯤ ꯌꯥꯔꯅꯤ ꯅꯣꯏ ꯑꯗꯨꯝ ꯆꯥꯎ ꯏꯃꯥꯗꯣ ꯐꯃꯨꯡꯗ ꯐꯤ ꯃꯥꯡꯂꯝꯕ ꯁꯣꯏꯔꯣꯏ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯑꯩ ꯆꯠꯂꯦ ꯏꯇꯩꯃꯗꯣ ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕ ꯅꯪꯍꯧꯔꯣꯏꯗꯧꯗꯧꯅ ꯄ꯭ꯔꯞ ꯆꯠꯈꯤ ꯑꯁ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕ ꯌꯥꯕꯁꯤꯗ ꯅꯪꯂꯔꯣꯏꯗꯧꯗꯧꯅ ꯄ꯭ꯔꯞ ꯍꯦꯛ ꯆꯠꯈꯤ ꯍꯣꯏꯗ ꯃꯤꯅ ꯃꯃꯥ ꯃꯁꯥ ꯉꯝꯍꯧꯗꯕꯗꯨꯗ ꯊꯧꯔꯤ ꯑꯣꯏꯔꯝꯅꯤ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯈꯪꯅꯕ ꯍꯥꯏꯗꯨꯅꯤ ꯃꯇꯝ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯣꯏꯕꯒꯤ ꯃꯁꯛ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯤ ꯊꯣꯏꯕꯤ ꯃꯥꯅꯗꯤ ꯊꯣꯏꯕꯅ ꯆꯠꯈꯤꯕꯗꯣ ꯃꯥꯕꯨ ꯄꯥꯝꯗꯕꯒꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯃꯥꯗꯤ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯅ ꯌꯥꯗꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯌꯦꯡꯕꯤ ꯂꯥꯛꯇꯨꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯦ ꯊꯣꯏꯕꯅ ꯃꯥꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯁꯥ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯅꯤ ꯄꯥꯈꯪꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯄꯥ ꯑꯃꯗꯤ ꯐꯪꯗꯧꯔꯦ ꯈꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯕꯗꯨ ꯁꯩꯍꯧꯗ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯇꯣꯛꯂꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯆꯥꯛꯀ ꯆꯥꯅꯤ ꯈꯪꯗ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯨꯠ ꯇꯧꯔꯤ ꯅꯨꯄꯥ ꯑꯃꯈꯛ ꯐꯪꯗꯧꯔꯦꯅ ꯍꯔꯥꯎꯔꯨꯔꯤ ꯑꯗꯨꯒꯗꯤ ꯊꯣꯕ ꯑꯃ ꯍꯦꯛꯇ ꯇꯧ ꯍꯦ ꯏꯁꯣꯔ ꯅꯪ ꯂꯥꯏꯃ ꯐꯠꯇꯦꯀꯣ ꯅꯪ ꯃꯥꯂꯦꯝꯁꯦ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯄꯥꯎꯑꯦ ꯍꯥꯏꯗꯨꯅ ꯄꯤꯅꯤꯡꯗꯕ ꯅꯣꯏ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯈꯨꯝꯃꯨ ꯊꯣꯛꯂꯒ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯆꯪꯅ ꯁꯔꯒꯔ ꯀꯥꯔꯛꯄꯗꯨꯔꯕ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯅꯨꯄꯥ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎ ꯁꯨꯛꯁꯤ ꯁꯤꯕꯤꯔꯣꯏ ꯊꯤꯈꯤꯅꯤ ꯅꯨꯄꯥ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯑꯩꯁꯨ ꯁꯤꯔꯣꯏꯕ ꯁꯨꯛꯁꯤ ꯁꯤꯕꯤꯔꯣꯏꯕ ꯁꯩꯇꯅ ꯁꯥꯈꯤ ꯅꯨꯄꯥ ꯍꯦꯛ ꯐꯪꯗ꯭ꯔꯤꯐꯥꯎ ꯁꯤꯔꯣꯏ ꯇꯥꯊꯣꯠ ꯆꯪꯂꯛꯇꯨꯅ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯅꯪꯅ
ꯆꯥꯛꯀ ꯆꯥꯗ ꯐꯃꯨꯡꯁꯤꯗ ꯌꯦꯟ ꯑꯅꯥꯕꯤ ꯃꯥꯟꯈꯩ ꯂꯩꯔꯤꯁꯤꯅ ꯊꯣꯏꯕꯤ ꯃꯃꯥꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯏꯁꯦ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯗꯅ ꯏꯁꯦ ꯅꯨꯄꯥ ꯐꯪꯖꯕ ꯊꯥꯅꯤꯡꯗꯦ ꯇꯨꯃꯤ ꯂꯩꯌꯨ ꯑꯩꯅ ꯄꯣꯛꯇꯅ ꯅꯠꯇ꯭ꯔꯣ ꯅꯕꯨꯡ ꯑꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯅ ꯃꯆꯥ ꯃꯁꯨ ꯌꯥꯎꯈ꯭ꯔꯤꯁꯦ ꯑꯩꯅ ꯄꯣꯛꯇꯅꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯗꯅꯅꯤ ꯅꯪꯅ ꯅꯣꯏ ꯅꯄꯥ ꯑꯗꯨꯒꯤ ꯁꯛꯇꯥ ꯆꯦꯟꯕ ꯑꯊꯤꯕ ꯃꯥꯟꯅꯕ ꯑꯗꯨꯅꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯏꯃꯥ ꯑꯩꯁꯤꯕꯨ ꯅꯨꯄꯥ ꯐꯪꯗ ꯁꯤꯔꯗ꯭ꯔꯣ ꯑꯗꯨꯝ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯣ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯋꯥꯔꯤꯁꯦ ꯅꯣꯡꯃ ꯈꯛꯇꯤ ꯑꯃꯨꯛꯇ ꯄꯟꯗꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯑꯩ ꯀꯣꯛ ꯆꯤꯛꯂꯤ ꯅꯪꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯃꯟꯗꯅ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯆꯥꯛꯂꯛꯑꯦꯕ ꯂꯥꯡꯂꯦꯟꯁꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯊꯦꯡꯅꯁꯤꯐꯥꯎ ꯀꯅꯥꯒꯤꯗ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ ꯅꯕꯨꯡꯒ ꯅꯅꯝꯃꯒꯅ ꯊꯤꯕ ꯆꯠꯈꯤꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯦ ꯁꯣꯅꯣ ꯊꯨꯡꯕ꯭ꯔꯥ ꯊꯨꯡꯗꯦ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯊꯣꯏꯕꯤ ꯁꯨꯠ ꯇꯧꯔꯝꯕꯒ ꯆꯞ ꯂꯦꯞꯇꯨꯅ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯉꯤ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯏꯃꯥ ꯑꯣ ꯍꯜꯂꯛꯇꯤꯌꯦ ꯑꯗꯨꯒꯤꯅꯤ ꯅꯕꯨꯡꯒ ꯅꯅꯝꯃꯒꯅ ꯊꯤꯕ ꯆꯠꯈ꯭ꯔꯤꯁꯦ ꯑꯩꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯣ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ ꯑꯣ ꯁꯣꯏꯗ꯭ꯔꯦꯕ ꯀꯩꯅꯣ ꯁꯣꯏꯗ꯭ꯔꯦꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯗ ꯂꯩꯔꯅꯨ ꯆꯠꯂꯣ ꯆꯥꯛꯇꯨ ꯆꯥꯔꯨꯔꯣ ꯆꯥꯛꯈꯨꯝꯗ ꯀꯣꯜꯂꯤꯛ ꯈꯔꯁꯨ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒꯅꯦ ꯑꯃꯨꯛꯇ ꯐꯦꯡꯗꯣꯛꯎꯁꯨ ꯆꯠꯂꯣ ꯑꯩꯅꯦ ꯅꯕꯨꯡ ꯍꯣꯏꯗꯣ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯒꯦ ꯇꯥꯊꯣꯠ ꯃꯥꯗꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯂꯝꯗꯨꯅ ꯊꯣꯛꯈꯤ ꯊꯣꯏꯕꯤ ꯃꯊꯥ ꯁꯥꯅ ꯍꯥꯏꯖꯩ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗꯣ ꯆꯦꯟꯈꯤꯕꯒ ꯑꯣꯏꯔꯦꯅ ꯈꯜꯂꯨꯅꯦ ꯑꯩꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯤꯕꯅ ꯐꯔꯦꯕ ꯑꯩꯅꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯑꯩ ꯂꯥꯡꯂꯦꯟ ꯊꯤꯔꯨꯕꯅ ꯐꯅꯤ ꯊꯤꯔꯨꯒꯦ ꯑꯩ ꯂꯥꯡꯂꯦꯟ ꯊꯤꯔꯨꯒꯦ ꯂꯥꯡꯂꯦꯟ ꯅꯪ ꯆꯦꯟꯕꯒ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯕꯨ ꯏꯖꯠ ꯍꯔꯝ ꯇꯥꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯂꯥꯎ ꯈꯣꯡꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯃꯤꯗꯤ ꯁꯣꯝꯗꯅ ꯆꯦꯜꯂꯕꯅꯤ ꯀꯥꯛꯄꯗ ꯃꯧ ꯑꯣꯏꯗꯧꯔꯝꯅꯤ ꯁꯥꯗꯅ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯕꯗ ꯂꯣꯏꯖꯔꯕꯅꯤ ꯀꯥꯛꯄ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯃꯥꯅ ꯐꯨꯔꯗꯤ ꯈꯪꯗꯦ ꯀꯣꯏꯗꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯁꯨ ꯐꯨꯔꯛꯀꯗ꯭ꯔꯣ ꯑꯩ ꯈꯪꯗꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯗꯤ ꯐꯨꯔꯛꯇꯕꯁꯨ ꯌꯥꯏ ꯂꯥꯏ ꯈꯨꯔꯝ ꯑꯁ ꯐꯨꯔꯗꯤ ꯅꯤꯡꯊꯝꯊꯥꯁꯤꯗ ꯅꯥꯗꯤ ꯅꯥꯅꯤꯍꯦ ꯃꯤꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯒ꯭ꯔꯤꯒꯤ ꯍꯦꯛꯇ ꯑꯩꯒꯤꯁꯦ ꯆꯦꯟꯅꯤꯡꯗꯅ ꯆꯦꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯅꯦ ꯑꯔꯤꯕꯤ ꯁꯤꯠꯇꯕꯤ ꯑꯃ ꯂꯩꯕꯗꯨꯅ ꯑꯩꯁꯦ ꯅꯨꯄꯥ ꯀꯣꯏꯌꯦꯅ ꯍꯥꯏꯗꯣꯛꯑꯒ ꯏꯃꯥꯗ ꯐꯨꯍꯟꯕꯒꯤ ꯊꯑꯣꯏꯅ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯌꯨꯝꯁꯦ ꯄꯥꯟꯒꯦꯅ ꯆꯦꯜꯂꯤꯕꯅꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯟꯖꯤꯟꯅꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯝꯗ꯭ꯔꯕ ꯑꯩ ꯑꯗꯨꯝ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯗꯝꯅꯤ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯕꯅꯤꯅ ꯆꯩꯁꯨ ꯍꯦꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯝꯕ ꯑꯍꯜꯁꯤꯡ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩ ꯃꯊꯥ ꯁꯥꯅ ꯃꯪꯗꯨꯅ ꯐꯝꯂꯤ ꯊꯣꯏꯅꯨ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯍꯥꯏꯔꯤ ꯊꯋꯥꯏ ꯆꯥꯛꯅ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯅꯣꯕ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯇꯧꯔꯨꯗꯣꯔꯤꯕꯁꯦ ꯃꯃꯥ ꯅꯪ ꯑꯣꯏꯅ ꯆꯩ ꯂꯥꯛꯀꯅꯤ ꯅꯆꯥ ꯁꯦꯟꯅꯅꯤ ꯈꯪꯗꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯒ ꯊꯝꯃꯦ ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯌꯦꯡꯁꯤꯅꯤ ꯈꯪꯗꯦ ꯑꯗꯨꯏꯗꯤ ꯅꯆꯥꯗꯣ ꯑꯗꯨꯝ ꯆꯦꯟꯈꯤ ꯇꯥꯝꯅꯤꯅꯦ ꯍꯣ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯣ ꯑꯩꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯅꯤ ꯇꯥꯏꯅꯐꯝ ꯇꯥꯊꯣꯠꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯑꯃꯨꯛꯇ ꯂꯩꯅꯔꯣ ꯍꯧꯖꯤꯛ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯕ ꯌꯥꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯗꯣ ꯈꯟꯅꯁꯤ ꯈꯟꯅꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯍꯣꯔꯦꯟ ꯊꯤꯜꯂꯛꯈꯤ ꯆꯠ ꯃꯈꯣꯠꯇꯣ ꯄꯨꯜꯂꯒ ꯇꯨꯔꯦꯜꯗ ꯊꯥꯗꯈꯤꯗꯧꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯆꯥꯁꯤꯕꯨ ꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯆꯧꯕ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯧ ꯑꯉꯥꯡ ꯑꯣꯏꯕꯗꯨꯗ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯇꯥꯟ ꯀꯥꯏꯗꯨꯅ ꯄꯣꯛꯂꯛꯂꯕꯤ ꯇꯥꯟꯗ ꯀꯥꯏꯔꯒ ꯂꯥꯛꯆꯔꯕꯤ ꯊꯣꯏꯕꯤ ꯑꯁꯨꯛ ꯃꯊꯥ ꯁꯥꯔꯤꯉꯩ ꯆꯔꯛꯁꯤꯗ ꯇꯥꯟ ꯏꯀꯥꯏ ꯀꯥꯏꯅ ꯃꯈꯨꯠꯇ ꯐꯤ ꯑꯃ ꯄꯥꯏ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯩ ꯁꯤꯔꯨꯔꯒꯦ ꯑꯁꯨꯛ ꯊꯃꯣꯏ ꯀꯥꯏꯕꯁꯤꯕꯨ ꯀꯩꯅꯣ ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦ ꯊꯣꯏꯅꯣ ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯌꯦꯡꯂꯒ ꯍꯩꯔꯥꯡꯉꯤꯉꯩꯁꯤꯗꯅꯦ ꯑꯃꯨꯛ ꯌꯨꯔꯥꯡꯉꯛꯈꯤꯅꯨꯀꯣ ꯀꯔꯤꯒꯤ ꯍꯩꯔꯥꯡꯕ ꯌꯨꯔꯥꯡꯕ ꯑꯩ ꯑꯃꯠꯇ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯈꯟꯅꯁꯤ ꯂꯩꯁꯥꯅ ꯑꯩ ꯏꯌꯥ ꯅꯨꯄꯥ ꯐꯪꯕ ꯀꯥꯟꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏꯕ ꯅꯠꯇꯦ ꯑꯩꯕꯨ ꯃꯤꯅ ꯀꯩꯅꯦꯅ ꯍꯥꯏꯅꯈꯤꯗꯧꯔꯤꯒꯦꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯃꯥꯡꯁꯤꯗ ꯑꯩꯕꯨ ꯁꯤꯠꯇꯕꯤ ꯑꯇꯥꯛ ꯑꯐꯣꯡꯅ ꯂꯩꯗꯅ ꯑꯩꯗꯤ ꯌꯥꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯔꯣ ꯍꯥꯏꯕ꯭ꯔꯥ ꯋꯥ ꯑꯃꯗꯤ ꯈꯟꯅꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯣꯏꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯄꯥꯔꯤꯕ ꯐꯤꯁꯤꯅ ꯊꯧꯔꯤ ꯌꯥꯟꯗꯅ ꯍꯦꯛꯇ ꯁꯤꯔꯗꯧꯅꯤ ꯑꯩꯗꯤ ꯍꯦꯛ ꯁꯩꯗꯅ ꯁꯥꯈꯤ ꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ
Iboso matha sana makoktu pairaga. Oh ibungi bema fazaton isitabi. Ang silay ma tanjamin sa khangkidre ko. Kari gi tanjamin ja khangdaba tasau suni. Sinna khaktani aigi nupa piba kayam di kuire. Aina he chahi kuncha manga sanglak padwai dagi nupa pini harakpadu na hauzik nipu helabasi phau pibra su pi denya. Hauzik na mo aikoi langlen jengkre. Aigi fazabam si kaidanoba. Aidi hari basini. Aigi nupa he pijaba ngasigi numita ai thari yanduna sijagani tu phini pasigi phisina he yandoribani. Tathona. Oh nang yam sininglaba natro phare leiramo ai thari lauthokluge. Thari tu yani yalabadi tatloi dawba thari amananya fazana yalu. Phi matat mata dunaga yalaga horen soi laktana tatlaga muk hinghauni ba. Thoibi angang osadawna makhonga pring thillaga. Noi ne ai noi bu wase thoina longjaba natro. Hey satho yengning di hari basini. Nupa phangdre haraga yam lemjari siro yam lemjari raba. Phangdrabadi tumina leirona adu sunate. Hey nupa phangdre nupa biyo idana nate simu karino ba. Ho nangna ikai da sunya ai oina dum ikai ri bema ikai de. Thoinu ngangnari basingdu taningdraduna phamlambadagi hawgatuna imungda prap sahum naina sangki. Iboso masanbu themduna haire. Yengo ibungi thoibe nangi nupa haido handakte soi pirage saitana sakhi angawbra phaibra soi pirag hausikidi nang utta tapthako nangi awabado nabung khang aina phanaba loisini haisi si hairam iboso so imungda prap sangki thoibina tu hausiksu kadar tawramaga sangkrisi tausinaraga nupa pini haisinaraga sangkrisi yengotu hota sausin thiba nanggo nang nasindu themandana patpa pumba soidrabane ai nupa pini haraga pidabagi oidaba ngangbagi swai pumba tawni masinsi tathot masagi makokta kaksi hatlaga nabungdabu adumaina haiba hongnabra ha mina taraga karina haina khini masi kuiraga ngawrabra khangdine masya hongaure aini ngawre yumpan ma khangdabagi ai ngawre hai yengningde ko aini yengningde haribasini swaida wathi warem tawdo sarokpudi yung kaise khara singdoklaga luna nana thamsi horen nupi tinba lakpada mina taru tanan lei haina naba khangni maduge ngangdo lakhi sano chingjai phamdo kaida thajingi ba ma aina ma asumna numidang wairam mamli tarokpa dwaida langlen su thilaklami mi hana khramatu mapa ma sangduna ngangba yaba ngangi chaiba yaba sei adubu tabi di langlen tumina da lei wakhaldi poloi selaga mamdok mayaida lei saibagi matang yaukrabani aduna saidi ngangliba singdu manada hapi ngangba yaba nganglamlaga thoinu amadi iboso masagi kadagi thoki moi hek thoki baga thoibi paisilaktuna langlengi sayeng anidu paiduna thok nomtuna hai angami ngambi tangda halage mani ama lei haibagi maisu khajikta yengdaba tangda halage da he kaino ine namlakanu ko ngawe haibani thoibi langlen muphat thadoklaga hai makhwang ametlaga chelabasu luhongbadi yakhiroi ai hongji phau aina nupa phangji phau nang luhongbasu yaroi aibu izat haram tanaba thabak silakan langlen su phat khumi mangaga phet haiduna ngamara is aibu ini sitabi nang sitpa ngai ngai da nupa khaina haribra ai sangami ngamoi ai masak trok sauna lani ngai angang nang naingon hana luhongba haido leikai sinaibu karini haina khidoino ha aibu sitabi atak apang naroidro as ine aise wakhalga sisilubagi yam nungai aingonda wam ta haibirakhinu ai wakhal singhe nungai na leikhige kundu huklamdai sida ine namu ayen alpan pibiraklanu kaya da mi siu sitribun nangise aingonda tawgom si yauri yam kariyam nabido aduneba nang nangonda tawrisi is ine nui leisabi aribi ge hongnabi nabuk phatabudo tarukanu aigesu ine da karim na deko haye aibu aribi kaine hitta haye yam ngamme ine bu nauri baisia kumudi mamang turel dagi su hena sang na ure da idi masi ga ngasi masya ngasi ai khutta baitarani lani hawganu luhongni na harauri bodo surat oina sonba soiroi hawganu haribasini asumna matam kharagi matum angang oirabasu oina langlensu luhongkhirami maraksida thoibigi isauna imungi mi makai laipam safam khangdaba haibdu oire thoibi uni khanbada hautha dun senarabani imungi mi amata uba yade
नुपा पियु लुहोंगजख्रगे सितनी माना नुंगतिगी हाइरिबा थोइनु मपामदा लाक्तुना मथा साना ममादा हाइ इमा नंगबु यानबुमता सिलु कैदोगे अखोइ इतोबसु कया फजबा नते अखोइ थोइबिगा पुंबा सेमबदा अथिबनीदो थोइदोक हेंदोकना सानरे हाइवानी हाइबो लाइफम साफम खांद्रेबा युमदा मिको अमता कांगदे नुपा पियु सिनबु करिनो अई नाकोंसे सिंजा यैरेबा दसुमती नोकनिंगबा मा याउना खुमी हाइबनिने आइसु अदा इतोबसु नुपी मसक फजद्रबदी तल्लेदना अदोम हेक हाइरगा लेबसिदा आइसु तौफम अमा खंगदा तौबनी इस माना कयाम फजरदना मुथि हेक थिखै फनसु लेरबनी मा भौजिपु मसक मतौ फजबी नुपीगा फंखिद्रो ओइद्रवानी खंदे बेमा मसक मतौ फजबी नत्रबदी लौरोय मा नुपी थिद्रबसु तोकेदना सिखांग हे खांग्रु लैरी मागी मोंग मतौ सिदा नामहलसु मथा सारबनी चहीनागा यामसिलक्ले मासु ममौ गाइदो पामदबनी अदु ओइरगना इमा आई लाइङैसिदा इमा हलोइदा चलगा अखोइ थोइबिगी वाहाइ फेट हौदोक्लुसिरो नमाहलगिदि इयादा यारि पोटनी अइनसु वारि सारिबनी अदा इतोबगी वानी नुपाना याद्रबदी अखोइना करि तौबा ngamदौरिगे माना यादे हाइरगा हेक्ता याब्रादा मंगोलबु काख्रबदी यानिंग्रबसु अदुम इमुंगी माइ ngangladauni कांदे इमा हलोइदने अमता चलुसि आई वारि सागेबा इमा हलना यारिबु आई तौगे लाउ इमाई पेमा नंगसु नोइना सनुपीदुगने नमाइ थाबा साफेक मानै गिरी हेक्ता ताइएबा खांलाक्पा ngamद्रबा इसे अदुगिनि मदुदा नुपा फंख्रबदिने अखोइगी इमुंगसे शांति फंगलनी माने हेक नुपा फंगद्रिखै अखोइगी इमुंग शांति लैरोय ससिलाओय मा स्वाइदा सुम वरी तौरगा लैबना कानारोयबा आई थबक कयाम लेहौरिबनी इमाहलगा वरी सादबा यादबनी थोइनु माना ngamदना ममादा सुमति पुदुना पिसक्कीदा लाक्तुना थोइबिगी वा हौदोक्लमी लोइरे मुक्तोइबा थोइनु पिसक्ना पामनबा मौंगदा थोइबिगी वरी कया सारी सुमनगा साबा नते मसु थाक तननि सारिबा फना कुइना साइ दसुमतिसु मसागी मतेंग पांग ममा मसानीदुना वरी साजिलक्पदुददी हानदगी मौ पामदुना लैरंबा पिसक मादी थोइबिबु ममौ ओइरगे हाइना सब युमना खनख्रे इतोबना याबा यादबा नुमित अफबा मा येंगदुना मंगोल कारक्लगे हाइनासु हाइरक्लमी हौजिक्तदा थोइनु वाइ संबगी मकोक्तगी अरुंबा पोट अमा थांथखिबगुम वाइ संगना सोर सनिंग ताना होन्थदुना नोकफेट मयुम धलक्तुना इमुंगी मी मखैदा पाउ तम्मी थोइबी हराउना फिजिंग चोंगलगा अया आई नुपा फंगदौरे कमाइ तौनी याम हराउवे होइमा आई नुपा फंगदौरे हाइबा अस कैनम तौरेबा इसासे हराउमन्दना अस हाइफाम मे खंगद्रेबा इनबा सेंगेको नते करम कांदनोबा मंगोल काबा लाक्तोइसे सेंगलबनी नंगदने नुपा फंगजख्रबदी खंदना इनमना खदांग सोक्ताबा मखै वानोम लुरिबनी नुमित अफबम येंगलगा मोय ममादो मंगोल काबा लागेन हाइरकपनी इमा हारिसि तारब्रा आई हाइनबा लागे आई नुपा फंगदौरे नया नुपा फंगदौरे हो फरे इसा नुपा फंगदौरेदना लाइसिसु नंगी अवाबदो येंगबा ngamद्रबा जान उसिन नासिन नुपा अमदी नंगीदमक तमलमलेदना सिया नोंग निनीगी मतुंग पिसक लैकाइगी नुपी अनीगा लोइनना मौ हाइबा लाक्लमी मचा नुपा इतोबसु मसक थीबना थोइबीना थीबदो कया थोइना खंजिलुछि पामी पामदे हाइदे थोक एकता लुहोंगना वा लेपना थोइ ngaya wari watai tauramlaga moisu hankiram thoibi madi luhongnaba wa lepnabaduda haraubuna muktoiba madi loizarabani numit chupa nokpheta tawduna leikrabani madi somdana magi wa amata taramda mamana luhongbagi wa loisinnarambaduda ituba madi mana paiba yada sauri masi masu ithi kai phajaba nupi launi haiduna asukuibasi pakhang ariba oiduna lenjaraklibani aduga mamana thibi maga haina singnarambasi mahak tasengna penkiche luhongmado hayeng musatuna haidokpiruso ma aidi madugi utin manbido lobongamu ma lawgadaboi saroi nupi phangdrabsu dokjaragi nupi ga tai thiroiba kaisu yamna thiba nati nanga sapana ye thiba athiba noidi noi masena dum longnaga dawni sida nangna mu ithi kai pamiga pamdega karinoba ima ai ngamoiba adugi thoibi haibido khasi kharaktaga nati haijendana thibane masakko ai khoi se thoinuga lakminabada urabani nati athiba mase longnaraga poklakpa isa tuna tibun nabun man durab imana pamisi
ꯑꯊꯤꯕ ꯑꯩꯈꯣꯏꯗꯤ ꯐꯖꯕ ꯑꯃꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯒꯗꯧꯕꯅꯤ ꯀꯣ ꯍꯩ ꯇꯥꯅꯤꯡꯗꯦ ꯀꯇꯨ ꯀꯔꯟ ꯉꯥꯡꯅꯨ ꯅꯨꯄꯤ ꯐꯪꯗꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯊꯤꯕ ꯑꯣꯏꯔꯕꯁꯨ ꯑꯃ ꯐꯪꯗꯧꯔꯤꯕꯁꯦ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯃꯁꯤꯗ ꯃꯔꯤ ꯃꯔꯥꯒ ꯑꯃꯨꯛ ꯇꯧꯔꯅꯨ ꯀꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯁꯨ ꯏꯇꯣꯕ ꯃꯥꯗꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯊꯣꯏꯕꯤ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯄꯤꯁꯛ ꯃꯥꯗꯤ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯁꯣꯝꯗꯅ ꯐꯪꯗꯣꯛꯇꯅ ꯅꯨꯄꯥ ꯐꯪꯂꯛꯄꯒꯤ ꯍꯔꯥꯎꯕꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯒ ꯂꯦꯞꯅꯕꯗꯨꯗ ꯑꯋꯨꯟꯄꯣꯠꯀ ꯂꯥꯡꯁꯤꯟꯕ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯍꯔꯥꯎꯕꯗꯨ ꯀꯨꯏꯅ ꯆꯠꯇꯦ ꯏꯇꯣꯕ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯊꯣꯏꯕꯤꯕꯨ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯁꯤꯅ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯊꯣꯏꯅꯣ ꯑꯩꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯤꯕꯁꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯗꯦ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯅꯨꯄꯤꯁꯦ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯑꯩꯒꯤꯁꯦ ꯆꯠꯅꯕꯤꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯒꯤ ꯋꯥ ꯇꯥꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯆꯔꯕꯅꯤ ꯑꯩꯕꯨ ꯕꯦꯕꯥꯔ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯏꯇꯣꯕ ꯉꯥꯏꯈꯣꯅꯦ ꯏꯅꯦꯁꯤꯅ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯉꯥꯏꯈꯣ ꯑꯁ ꯁꯛꯈ꯭ꯔꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯨ ꯀꯔꯤꯅꯣꯕ ꯇꯧꯗꯣꯔꯤꯁꯦ ꯑꯃꯅ ꯁꯣꯝꯗ ꯂꯨꯍꯣꯡꯗꯧꯔꯦꯗꯅ ꯈꯨꯅꯤꯡꯕꯨ ꯐꯦꯡꯕꯋꯣ ꯅꯨꯡꯇꯤꯒꯤ ꯆꯤꯡꯍꯤꯕꯨ ꯂꯨꯖꯕꯋꯣ ꯃꯥꯒꯤ ꯁꯦꯝꯕ ꯍꯧꯔꯕꯅꯦꯕ ꯑꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏ ꯏꯇꯣꯕ ꯍꯥꯏꯕ ꯍꯥꯃꯦꯡ ꯑꯊꯤꯕ ꯃꯥꯟꯕꯁꯤꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯑꯝꯃꯦꯕ ꯑꯩꯕꯨ ꯀꯔꯤꯅꯣꯕ ꯍꯥꯏꯗꯣꯏꯁꯦ ꯑꯁ ꯑꯩ ꯄꯦꯠꯂꯕ ꯖꯥꯠꯅꯤ ꯀꯔꯤꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯅꯤ ꯊꯣꯏꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯉꯤ ꯊꯣꯏꯕꯤ ꯇꯞꯅ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯣ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔ ꯏꯅꯝꯃ ꯊꯣꯏꯅꯨ ꯈꯣꯝꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ ꯀꯣꯟꯅ ꯇꯞꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏ ꯅꯨꯄꯥꯕꯨ ꯃꯥ ꯃꯊꯟꯇꯔꯣ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯜꯁꯤꯗꯤ ꯃꯥ ꯅꯠꯇ꯭ꯔꯕꯁꯨ ꯏꯅꯝꯃꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ꯭ꯔꯤ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯩꯈꯤ ꯊꯣꯏꯅꯨ ꯉꯛꯇꯤ ꯉꯛꯏ ꯉꯁꯤꯒꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯃꯥꯗꯤ ꯎꯔꯥꯎ ꯊꯔꯥꯎ ꯁꯞꯇ꯭ꯔ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯆꯪꯈꯤꯕꯗꯨꯗ 마ꯁꯨ ꯃꯊ꯭ꯋꯥꯏꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯊꯦꯝꯖꯤꯟꯕ ꯌꯥꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯥꯗꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯁꯤꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯊꯣꯏꯕꯤ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯁꯨꯝꯆꯤꯡ ꯈꯨꯟꯖꯤꯡꯒꯤ ꯇꯨꯔꯦꯜ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯁꯨꯛ ꯀꯨꯏꯅꯁꯨ ꯂꯩꯁꯥꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯐꯪꯗꯕ ꯑꯃ ꯐꯪꯂꯦꯅ ꯍꯔꯥꯎꯔꯨꯏ ꯍꯦꯛꯇꯃꯛ ꯑꯁꯥ ꯀꯥꯏꯔꯒ ꯇꯣꯛꯄ ꯂꯨꯍꯣꯡꯂꯅꯤ ꯈꯟ ꯑꯃꯨꯛꯁꯨ ꯍꯔꯥꯎꯍꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯁꯥ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯁꯨꯛ ꯏꯀꯥꯏꯕ ꯅꯪꯕ ꯃꯤꯉꯣꯟꯗꯁꯨ ꯑꯩꯅ ꯂꯨꯍꯣꯡꯗꯧꯔꯦꯅ ꯂꯣꯏꯅ ꯍꯥꯏꯔꯨꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦ ꯀꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯗꯣꯏ ꯁꯔꯨꯛꯄꯗꯤ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯦ ꯏꯁꯣꯔ ꯅꯅꯥꯏ ꯁꯤꯠꯇꯕꯤ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯈꯨꯠ ꯑꯗꯨ ꯈꯪꯐꯥ ꯐꯥꯔꯛꯏ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯊꯣꯏꯕꯤ ꯑꯃꯨꯖꯥꯎꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯀꯅꯥꯅꯣ ꯅꯪ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯈꯥꯝꯂꯤꯕꯗꯤ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯑꯗꯣꯝꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯋꯥ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯇꯥꯖꯧꯔꯤ ꯑꯩꯁꯨ ꯑꯗꯣꯝꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯏꯀꯥꯏꯕ ꯅꯪꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥ ꯍꯣꯏꯅ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯁꯨ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯛꯇꯨꯅ ꯊꯋꯥꯏ ꯑꯁꯤ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯅꯪꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯊꯣꯏꯕꯤ ꯀꯞꯂꯤ ꯑꯩꯅ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯁꯛ ꯊꯤ ꯄꯥꯝꯗꯦ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯂꯝꯂꯤꯕꯅꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯁꯛ ꯊꯤꯕ ꯐꯖꯕ ꯂꯩꯕ꯭ꯔꯥ ꯃꯔꯨꯗꯤ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ ꯊꯣꯏꯕꯤ ꯑꯃꯨꯖꯥꯎꯗ ꯌꯦꯡꯉꯤ ꯑꯃꯨꯖꯥꯎ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯊꯥꯒꯗꯕꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯃꯥꯏ ꯉꯥꯛꯀꯦ ꯑꯩꯒꯤ ꯃꯥꯏ ꯅꯪꯅ ꯉꯥꯛꯄꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯁꯤ ꯑꯩꯗꯤ ꯁꯛ ꯊꯤꯕꯤꯅꯤ ꯑꯗꯣꯝꯅ ꯀꯩꯁꯨ ꯄꯥꯝꯂꯣꯏ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯁꯛꯀꯤꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯦ ꯃꯔꯨꯗꯤ ꯁꯣꯝꯅꯕꯨ ꯌꯥꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩ ꯁꯣꯝꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯆꯒꯦ ꯊꯣꯏꯕꯤ ꯃꯥꯁꯨ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯡꯅ ꯐꯔꯅꯤ ꯈꯟ ꯑꯃꯨꯖꯥꯎꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯅꯤꯗꯨ ꯆꯦꯜꯂꯝꯃꯤ ꯈꯔ ꯂꯩꯔꯒ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯃꯨꯖꯥꯎ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯝꯃꯤ ꯂꯥꯏꯅ ꯏꯟꯁꯤꯜꯂꯛꯄ ꯍꯥꯏꯗꯨꯅꯤ ꯑꯅꯤꯗꯨ ꯃꯇꯧ ꯃꯥꯟꯗꯅ
ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯑꯅꯤꯗꯨ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯇꯥꯇꯣꯠꯀꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯁꯥꯟꯇꯤ ꯐꯪꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫